Manipur State Legal Services Authority की मीटिंग मखादा District Legal Services Authority थौबालना सिंधुना कक्चिंग दे लैबा Superintendent of Police की Conference Hall दा कक्चिंग की District दे लैदिबा Investigating Officer अमदी Police Officer सिंगी ओइना New Criminal Law हाइबा हिरम असिदा नोंगमगे ओइबा Sensitization Workshop Program अमा पांगथोखरे ngasiदगे हौदुना पांगथोकिबा Sensitization Program अदुदा District and Session Judge Samom Ibzena ngasi पांगथोकिबा Sensitization Program asigi nungi warol pireduna Law and Order ngaknaba hotnabada policing lawriba thaudang asi yamna chawi amadi Investigating Officer amadi Police Officer singnasu anoba criminal law sing asi manung hanjina khangnaba hotnabiraga hena phaba khongthang aba lawminasi haiba wafam thamki ngasi pangthokiba nongmage oiba Sensitization Program asigi loisilakpada anoba criminal law singi matangda interaction program amasu pangthoki Manipur State Legal Services Authority की मीटिंग मखादा District Legal Services Authority थौबालना सिंधुना कक्चिंग दे लैबा Superintendent of Police की Conference Hall दा कक्चिंग की District दे लैदिबा Investigating Officer अमदी Police Officer सिंगी ओइना New Criminal Law हाइबा हिरम असिदा नोंगमगे ओइबा Sensitization Workshop Program अमा पांगथोखरे ngasiदगे हौदुना पांगथोकिबा Sensitization Program अदुदा District and Session Judge Samom Ibzena ngasi pangthokiba Sensitization Program asigi nungi warol pireduna Law and Order ngaknaba hotnabada policing lawriba thaudang asi yamna chawi amadi Investigating Officer amadi Police Officer singnasu anoba criminal law sing asi manung hanjina khangnaba hotnabiraga hena phaba khongthang aba lawminasi haiba wafam thamki ngasi pangthokiba nongmage oiba Sensitization Program asigi loisilakpada anoba criminal law singi matangda interaction program amasu pangthoki